Lakle lakle Inspector Tayay 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 Lakle lakle Ahan mamagta dale night story tabiri basi mujhe segur jamna taranok chobog loina nai kong nono khurum jari ngasi ju pudona laksari Inspector Tayay marfugo mari suba tangka mamang ke tangka tabi khri madudi loya mayai kabani sa sing lalon bamioi khra mahak maram oidno fan ki masigi matung da mangonda aki khang piraki makha tarak pada Inspector Tayay da bahang gari gi number piduna mioi sing adu fan ki masigi makha tarak pada mo Inspector Tayay na fari ba mi sing adu gi manungda gari mapu oriba nganba hari ba polom sing adu mahak kini haiduna haiki masina maram oidna dhiren gi mapa tompongna machano pa bel da lokthokirab थोलिबा थौदोसकी मतांगदा लोयाना इंस्पेक्टर तयाय दा तमकी मखा ताबा सरुक अमौ तामिनसी राजेन सर मफम मसिदगी थोखिबा भौबा पुंग कुन मरी फाद्री हेक थोखिबगा लोया दा अटैक तौई हाइबसनी सर हारिसिबो माने मफम मसिदगी थोखिबा धीरेन महांगना नत्रबदी कनाना तौगनी मखोइगी लंबीदी गेलिसिनी सर अदुदी लोया की फिबम दि सर अदुबदी राजेन लोया हौजिक करिसु थोदोकबा तौथ्रे मंगोंदा नोंमै मरो मता पानखिथि यामना लाइबक फबा हाइबदु लोयाना लंबीदा लाक्लिङै अमदि अथौबा गाडीदगी नोंमैना कालोकपदुना मदुना मरम ओरगा लोयादा नोंमैना पानबा ngomखिदबनि सर अदुदि हौजिक मखा तारकपदि करि तौगनि राजेन हौजिक मखा तारकपदि अई अमुक तौखि मसिगी मखा तारकपदा इंस्पेक्टर तयाय लोया की मनाक सत्किरम लोया लोया ओ सर आई ले जरी सर नंगी युमसी की थोंगा ना पुलिस की गाड़ी में खाम दोनों ले रबन आई सर आई सु उजरे सर मतम खर दी युम दले केस से हेक लोशन मगा नंग न सनिंग मफम द सत पे आगे हौजिक एने सिलिबसिंग से नंगी या फनबन तादा लेरदी कोकथोपिरो पाबो पाबो ओ थोले 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 लाए 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 ए इंस्पेक्टर इबुंगो तयाय अखि युमदा लाकपिरी इबुंग काखपिरो लमता लेंखपिरो यानी यानी तादा आई स्वाइद सुम लेजगी नटे नटे इबुंगो ngasi no mo ka yumda laga ibo mangon bongdong kakhapiro फनी फनी खंद्रे देबुंगो इसानो पासिना निशागी मायोक्ता लेरिबने हाइदना लेकाय असिगी क्लब की अहल लमन के यागी मतुंग इंदना निशा फाबा पुनमगी थबक मायम कन होनरी अइनेदि अंगांग ओइमली थबक अदुदगी खरा लापथो हाइदना मंगोदा हाइबनी अदुबु याबा कोबो लेथि अदुबु सर मागी पुनसिदा तेमसिंगनरपसिदि मसिंग लागमद्रे नोंमैना मुकापगी अकोनबा थौदोसिना आई युम असिदा लेफम खंद्रे माना तौगनो हाइबसु यादे आई करी तौगदबनो हाइबा खंद्रेने सर दादा करिंतो वाबिरुन ngасai onganbadigi पुलिस की टीम वफम असिदा संहंदुना थमबन तादोगी कोलिबा पुलिस स्टेशन गे ओसिगा सु आइगा पाव फाउनरबन आई एसपी गा सु वारी सनजर करिंतो वाबिरुनोदा सिदगिदी मरालेबसिंगदो याम थुना फगन होनगन खंगदेदा सर अइनदी थबक असिदगी लापथो मना मसिंग थादना इपाइचा नुंगाइना लेरसि असुमना हाइबने दुबु महान याबा कोपा मत लेथे करी हाइगदबनो खंगदे कापलक्लिबा नोंमै मरुदुनो करिगुमै चागे हक्सांगना पालमनबदी अफबो ओइगने हाइबदी थाजदे सर तादा आइदी चाउथोकजरिबनि लमदम मसिदा लोया गुमलबना हक्या थोरक्तुना निसागे मायुक्ता लेबलकपा मतबदो मदुगी मतम मदुदा लेबाकसदगी निसा मोटकदोरिबनि तादा हौजिगिदि लोया गुम्बा अखोइगी लेबाकसदि यामना तंगाइ फदना लेरि तादा निंगना बिगन तादगी इसा लोयादा करामतन करिमत थोनबेर अदुगा थोखिबा थौदोदो लाइबक थिबा थौदो अथुबा मतमदा आई सोइदना सोलुशन म पुरोनो बहनगनि तारा यामना नुंगाइरे सर ngasi खंगहौदना युम असिदा लेंसन बिरकपसे
ꯑꯃ ꯑꯣꯏꯔꯦ ꯊꯣꯡꯒꯥꯟ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯩꯕꯤꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩ ꯁꯣꯔ ꯈꯔ ꯍꯣꯟꯗꯣꯛꯆꯔꯤꯕꯅꯤ ꯂꯝꯕꯤꯗ ꯆꯠꯂꯒ ꯃꯥꯕꯨ ꯅꯇꯝꯅꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕꯗꯨꯅꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯔꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯂꯣꯏ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯇꯥꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯇꯥꯗ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯑꯗꯣꯝꯒꯤ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯣ ꯑꯩ ꯇꯥꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯐꯅꯤ ꯏꯕꯨꯡ ꯂꯣꯌꯥ ꯁꯥꯔ ꯊꯧꯗꯣꯛ ꯑꯗꯨꯗ ꯒꯥꯔꯤꯁꯨ ꯅꯝꯕꯔ ꯊꯥꯗꯦ ꯒꯥꯔꯤ ꯅꯝꯕꯔ ꯈꯪꯍꯧꯗꯦ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯌꯥ ꯇꯣꯡꯕꯗꯤ ꯃꯥꯟꯈꯤ ꯁꯥꯔ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕꯗꯤ ꯃꯈꯣꯏꯒꯤ ꯒ꯭ꯂꯥꯁꯇꯨ ꯇꯤꯟꯇꯦꯠ ꯒ꯭ꯂꯥꯁ ꯅꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯨꯡꯗ ꯇꯣꯡꯕꯗꯤ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯈꯨꯠ ꯊꯤꯡꯗꯣꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯗꯨꯗꯤ ꯃꯃꯥꯏꯁꯨ ꯃꯥꯛꯁ ꯎꯞꯄꯤ ꯑꯗꯨꯗꯤ ꯐꯔꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯔꯥ ꯂꯩꯕꯁꯤꯡꯗꯤ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯐꯔꯦ ꯂꯣꯌꯥ ꯃꯈꯥ ꯇꯥꯔꯛꯄ ꯀꯔꯤ ꯂꯥꯛꯀꯗꯒꯦꯗꯨ ꯌꯦꯡꯁꯤ ꯇꯥꯗ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯉꯥꯛ ꯁꯦꯟꯅꯕ ꯄꯤꯕꯤꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ ꯇꯥꯗ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯍꯣꯠꯅꯒꯅꯤ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯇꯥꯗ ꯐꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯉꯥꯟꯕꯅ ꯃꯔꯥꯟ ꯌꯥꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯠꯍꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤꯗꯃꯛ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯀꯀꯥ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯣ ꯉꯥꯟꯕꯗꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯜꯂꯦꯅꯦ ꯅꯍꯥꯟꯅ ꯃꯍꯥꯛꯅ ꯀꯣꯛ ꯌꯥꯔꯗꯤ ꯃꯇꯝꯁꯤ ꯄꯪꯁꯥꯡ ꯁꯥꯡꯅꯔꯣꯏꯗꯧꯕꯅꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤꯅꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯇꯩꯁꯤꯗꯤ ꯈꯪꯗꯦꯅ ꯀꯣꯛ ꯍꯥꯏꯔꯗꯤ ꯐꯗꯧꯕ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯣꯏꯔꯕꯁꯨ ꯄꯣꯠ ꯐꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩ ꯚꯣꯠ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯩ ꯁꯤꯡꯈꯤꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯤꯁꯨ ꯑꯍꯥꯟꯕ ꯐꯥꯕ ꯅꯨꯃꯤꯠꯇꯗꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯒ ꯃꯍꯥꯛꯅ ꯀꯣꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤꯅ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯖꯥꯠꯅꯤ ꯀꯀꯥ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯒ ꯀꯀꯥꯅ ꯄꯤꯒꯅꯤ ꯍꯥꯏꯕ ꯁꯦꯟꯐꯝꯗꯣ ꯑꯗꯨ ꯄꯨꯖꯈꯤꯕ ꯌꯥꯔꯗ꯭ꯔꯥ ꯅꯪꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯦꯟ ꯊꯧꯕ ꯂꯥꯛꯄꯅꯤꯅ ꯀꯀꯥ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯀꯀꯥꯅ ꯂꯥꯛ 2 ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯎꯔꯦ ꯑꯗꯨ ꯀꯀꯥ ꯍꯧꯖꯤꯛꯁꯨ ꯀꯀꯥꯅ ꯃꯍꯥꯛꯄꯨꯁꯨ ꯂꯧꯊꯣꯛꯇꯕꯅꯤꯅ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯎꯀꯤꯜ ꯑꯃ ꯅꯦꯛꯑꯒ ꯀꯔꯤꯅꯣ ꯂꯧꯊꯣꯛꯅꯕ ꯑꯝꯇ ꯁꯤꯟꯅꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯄꯩꯁꯥꯁꯤ ꯍꯦꯛꯇ ꯄꯤꯗꯕ ꯌꯥꯗꯦ ꯁꯤꯅꯤꯅꯦ ꯀꯀꯥ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯗ꯭ꯔꯤꯌꯦ ꯀꯀꯥ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯒ ꯑꯩꯅ ꯀꯔꯤ ꯆꯥꯒꯅꯤ ꯋꯥꯔꯧꯕꯤꯒꯅꯨ ꯀꯀꯥ ꯃꯍꯥꯛꯁꯨ ꯃꯔꯥꯜ ꯏꯔꯩ ꯂꯩꯇꯅ ꯄꯩꯁꯥꯗꯨꯒꯤ ꯈꯜꯂꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨ ꯀꯀꯥ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯍꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅꯁꯨ ꯃꯔꯥꯜꯗꯨ ꯌꯥꯖꯈ꯭ꯔꯕꯅꯤꯅ ꯀꯀꯥ ꯍꯣꯏꯗ ꯀꯔꯤꯝꯇ ꯆꯤꯡꯅꯕꯗꯨ ꯄꯨꯂꯤꯁꯅꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨ ꯀꯀꯥ ꯄꯩꯁꯥꯗꯣ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯨꯅꯕ ꯄꯤꯕꯤꯔꯣ ꯑꯩ ꯎꯀꯤꯜ ꯑꯐꯕ ꯑꯃ ꯅꯦꯛꯑꯒ ꯃꯈꯣꯏ ꯃꯄꯥꯁꯦ ꯑꯃꯠꯇ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯂꯧꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯄꯤꯒꯦꯅ ꯇꯧꯕꯅꯤꯅꯦ ꯄꯪꯊꯧꯃꯛ ꯊꯧꯖꯜꯂꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯤꯅꯤꯡꯗꯕ ꯑꯃ ꯐꯥꯎꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯄꯩꯁꯥꯗꯣ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯣ ꯑꯗꯨꯒ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯄꯩꯁꯥ ꯄꯥꯟꯅꯔꯁꯤ ꯀꯩꯅꯣ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯃꯥ ꯂꯥꯛꯑꯒ ꯄꯩꯁꯥ ꯄꯥꯟꯅꯁꯤ ꯍꯥꯏꯁꯤꯕꯨ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯒꯦ ꯃꯗꯨ ꯊꯥꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯁꯦꯟꯐꯝꯗꯣ ꯄꯤꯒꯗꯕ ꯂꯩꯔꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩ ꯅꯨꯄꯤ ꯅꯪꯗꯤ ꯇꯞꯅ ꯇꯧꯔꯒ ꯃꯣꯡ ꯍꯥꯗꯅ ꯌꯥꯝꯅ ꯉꯥꯡꯉꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯧꯔꯤꯕ ꯄꯩꯁꯥꯗꯨ ꯑꯩꯗꯤ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯤꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯔꯝꯗꯤ ꯁꯛ ꯃꯥꯏ ꯌꯦꯡꯅꯗꯕꯅ
फरे फरे आई थबक खरा सोखीगे कका यारगदी लुपा लाख अनि हाइकिबदुदी मधुदंग पिथोपिरो मधुदगिदी आई माबु लौथोकचनबो होनजरगे कका अखोइना हारिबो पैसादो अखोइगे ओइनबा नथि कका तंगाई फदना माबु लौथोकपा याननबगिदमक सिजनगे तोबनी वरोबिनो कका यारदी सेनफमदो पिबियो हाय मसी मोंग तोइने मागी पैसा तोनबदों नैंगोंदा पैसा सुम थौजलेने चलो 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 कराय वाइदुना चलगा पैसादो पुगेरा लंगेरा तोरसो अइंगोंदादी पैसा हायरकनो अइने नखोइदा पिगदो पैसासि कैगिनो हा ककाना हाइबिदुबो कैनो कका अइदि ककादगी एनबा पैसा लोगे हाइबे नथि ककाना पिगनी हाइकिबा सेनफमदो पिबियो इमाइ साखाते युमदा कमाइना लेगेन माबो लोकथोनम तो होनजिगी कका अथुका लंबीसिदा मा अमोहना लाक्तनबा आई होनजरगे कका ए नंगी नुपाबु यामना नुसिबै वानीने अदु ओरगना नंगी पैसादो आई पिरगे आइना हाइबे यागद्रो खैनो कका ककाना खलिबो खंदबो कदिन आइना पैसा लोबो लाइसिबो ककादगी आइना लेमना लोगे लाक्प्रो कका खुइगी यामलबा सेनफम सिंग अदुगिदमक आइगी पुरबना दायित्व लौखिबा नत्रो ककाना इंगोंदा करि हाबिगे होइने होइने अदो पुनमक्तो केस असिदा महाक्सु आइना लौथोक्त्रबदि कना लौथोक्तोरिगे आइना लौथोक्त्रबदि कना लौथोक्तोरिगे बा नंग खंदरि यंगने नंगना लौथोकद्रो नंगना लौथोकपा ngमगद्राबा कका अदुनि मुन्ना खलो नंगी पैसादुदि करिसु नथि आइना पिनिंगो मतमदे हेक्ता पिबि याइ अदुबु आइगे निंगो थुंगहलबदि अदुगी पैसादुद नथि आइना नंगी ननिंग थुंगननबगे मो आइना पैसा हिदर कदोरिबनिने कका ककाना खलिबो खंदो यानो ओनरे कका फरसु फत्रसु नसागुमलबि आइगुमदा ककाना येंगिबो मियेंदुबु करिनो ए नंबु आइगी चागुमलबि से मतों मनाउसिदा सेन थौबा लाखन आइना हाइबे यागे हरगना नंगना लाकनिंगबो मतमदा लाकपा यानि अदुगा नंगना लाउ हाइबो मफमदसु आइना दुम लाकपा ngमगनि से करिसु कानारोय नंगे नुपादुना युमदा लैदना नंगोंदबु करि कानारिगे हा मा लैबगी नंगोंदा करि कानारिगेबा सेन तालकपसु नथि गारी अमगा इचानुपागी मतुंग कोइन इलेरगा अरे मपा खरा चादना लैबा अदु नत्रो नंगने युम मदुदा अंगांग मसादुगा सेनरगा अदुगी सरू नंगी सु नुंगाइबा संसार अमा सेमो नंगी नुंगाइरबा संसार अदुदा नंगसु तावगदबनी हौजिकती मी खुदिमक मसा मसागी ओइजबा येंगनरबा मतम आइगी खुतबु सेल पाइद्रबा आइगी खुतबु लनथुम लैत्रबा आइगी मांगदा तुंगदा मी मता लैत्रे आइने ngasi इचानुपागी दमाइनो होनबा ngमसि करिगिनो आइगी लनथुम लैबा करिगिदमक आइना लनथुम सिंगसे आइना हुरुबा मता नथि आइना इसाना इरनाय तांजबा ngaktan आइगी असेंगबा हुमांगल ngasiदी आइगी नाक्ता पैरगा लैरबा पैसा सिंगसे सिजनबा ताबन मसी सिजनद्रगदी आइदी करी तौरुन आइना लोइना सिबदा पुबा यागदबने सुनते ननिंग थुंजद्रबी मतम पुनमक्ता नमित्तगी नपी तादुना लैरबी नखोइगुंबदी आइना हाइबसु खर खर याबा फैदा कका यारे कका ककागी वहाइसिंग अतु ताबदा आई थमोइसि पुबा ngमथि फरे कका आई पैसादो ककादा मोहना पैसा लोबा लारोय अदुगा कका आई हौजमक पुलिस स्टेशन चकनी अदुगा असेंगबो वफमसिंगसे आई लोइना हाइदोकन हे ngaiko nangna han pugi पैसादुदी नंगना हान पुगी पैसादुदी कका पैसासिंग दो मत लेंदनी युमदरे पैसासिंग लेंदना ले हैबदु यामना फै अथुब मतमदा पैसादो नंगना थिलकेरा नत्रगा आई लौब लाउरा मोना खलो आइना हाइबे याद्रबनिना आइना हानबगी पीखिबा पैसादो अदुसु
ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤꯅ ꯄꯣꯔꯤꯕꯗꯣ ꯍꯧꯖꯤꯛ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯔꯤꯉꯩꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯀꯦꯁ ꯀꯌꯥ ꯄꯥꯟꯁꯤꯟꯗꯨꯅ ꯑꯩꯅ ꯂꯥꯛꯅꯒꯅꯤ ꯑꯩꯅ ꯍꯥꯏꯕꯤꯅꯕ ꯅꯪꯒꯤꯁꯨ ꯑꯆꯤꯟꯅ ꯀꯣꯝꯕꯗꯨ ꯀꯣꯛꯆꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯤꯡꯕꯗꯨ ꯅꯪꯅ ꯊꯨꯡꯍꯜꯂꯗꯤ ꯄꯨꯝꯅꯃꯛ ꯌꯥꯕ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯀꯀꯥ ꯑꯩ ꯆꯠꯆꯔꯒꯦ ꯑꯩ ꯉꯥꯏꯈꯣꯅꯦ ꯄꯇꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯄꯇꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯄꯩꯁꯥ ꯊꯧꯕꯒꯥꯏꯁꯨ ꯂꯥꯛꯏ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯑꯩꯅ ꯂꯥꯛ ꯑꯅꯤ ꯄꯤꯒꯦ ꯍꯥꯏꯔꯨꯕꯗꯨ ꯃꯥꯗꯤ ꯑꯋꯣꯏꯃꯛꯀꯤ ꯈꯜꯂꯖꯥꯅꯤ ꯄꯩꯁꯥ ꯄꯤꯌꯨ ꯀꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯌꯥꯗꯦꯅꯦ ꯃꯥꯅ ꯍꯥꯏꯕꯕꯨꯅ ꯌꯥꯎ ꯑꯩꯅ ꯍꯥꯏꯕꯅ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤꯔꯝꯃꯤ ꯒꯃꯩ ꯁꯔ ꯑꯥꯗ ꯂꯥꯛꯂꯤꯁꯤ ꯉꯥꯟꯕꯒꯤ ꯅꯨꯄꯤꯗꯨꯔꯥ ꯃꯥꯅꯤ ꯁꯔ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯁꯔ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯄꯁꯤꯕꯣ ꯁꯔ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯌꯦ ꯁꯔ ꯃꯥꯒꯤꯁꯤꯕꯨ ꯁꯔ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯦꯡꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯅꯨꯄꯤ ꯑꯣꯏꯕ ꯖꯥꯠꯂ ꯁꯔ ꯑꯗꯨꯒꯤ ꯅꯠꯇꯦ ꯒꯃꯩ ꯃꯁꯥꯅ ꯑꯍꯥꯟꯕꯗ ꯃꯔꯥꯟ ꯌꯥꯗꯕ ꯀꯣꯟꯅ ꯃꯁꯥꯅ ꯃꯔꯥꯟ ꯌꯥꯖꯔꯛꯄ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯖꯤꯟ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯄꯥꯎ ꯄꯨꯂꯥꯏ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯌꯦꯡꯁꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯁꯔ ꯑꯩ ꯉꯥꯟꯕ ꯑꯝꯇ ꯎꯅꯖꯒꯦ ꯏꯊꯩꯃ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦꯗ ꯀꯔꯤ ꯀꯔꯤ ꯏꯊꯩꯃꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕ ꯂꯥꯛꯄꯁꯤꯕꯨ ꯑꯁ ꯏꯊꯩꯃ ꯀꯦꯁꯁꯤ ꯂꯣꯏꯗꯕꯒꯤ ꯌꯥꯕꯒꯤ ꯋꯥꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯗꯤ ꯌꯥꯔꯣꯏꯗ ꯖꯦꯜꯗ ꯂꯩꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯖꯦꯜꯗ ꯂꯥꯛꯑꯒ ꯃꯁꯛ ꯌꯦꯡꯗꯕ ꯌꯥꯗꯦꯅ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯌꯦꯡꯕ ꯂꯥꯛꯂꯗꯤ ꯑꯁ ꯑꯩꯈꯣꯏ ꯀꯅꯥꯅ ꯀꯔꯤ ꯁꯤꯟꯅꯒꯅꯤ ꯀꯅꯥꯅꯁꯨ ꯖꯦꯜꯒꯤ ꯅꯤꯌꯣꯝ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗꯦ ꯏꯊꯩꯃ ꯈꯪꯉꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯎꯅꯗꯕ ꯌꯥꯗꯕꯒꯤꯅꯦꯕ ꯋꯥꯔꯧꯒꯅꯨ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯎꯅꯖꯔꯣꯏ ꯑꯩ ꯋꯥ ꯈꯔ ꯇꯥꯟꯅꯖꯔꯒ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯊꯩꯃ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔꯣ ꯏꯊꯩꯃ ꯌꯥꯝꯅꯗꯤ ꯀꯨꯏꯕꯤꯔꯛꯀꯅꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯔꯤꯝꯇ ꯀꯨꯏꯖꯔꯣꯏ ꯑꯁꯨꯝꯅ ꯉꯥꯟꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯎꯅꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯁꯤ ꯂꯥꯛꯏꯁꯤꯕꯣ ꯉꯥꯟꯕ ꯑꯩꯁꯨ ꯂꯥꯛꯅꯤꯡꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯦ ꯍꯥꯏꯕꯗꯣ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 50,000 ꯈꯛꯇꯅꯤ ꯑꯇꯩ ꯄꯩꯁꯥꯗꯤ ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯂꯨ ꯃꯇꯨꯡꯗ ꯄꯤꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯐꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯑꯩꯒꯤꯅꯤ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯩꯁꯥ ꯂꯥꯛꯇꯦ ꯍꯥꯏꯕ ꯍꯣꯏ ꯋꯥꯔꯧꯒꯅꯨ ꯑꯩꯕꯨ ꯉꯥꯟꯕ ꯑꯩꯁꯨ ꯀꯀꯥꯅ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯟꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯅꯍꯥꯛꯀꯤꯅꯤ ꯍꯥꯟꯅ ꯍꯥꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯄꯩꯁꯥ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯍꯥꯏꯔꯔꯣꯏ ꯀꯔꯤ ꯃꯥꯅ ꯂꯨꯄꯥ 2,00,000 ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯕꯨ ꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯉꯥꯟꯕ ꯄꯩꯁꯥꯗꯨ ꯃꯥꯅ ꯄꯤꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯅꯉꯣꯟꯗ ꯍꯥꯏꯖꯤꯟꯒꯗ꯭ꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯅꯤ ꯃꯥꯅ ꯄꯩꯁꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯣꯏ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯪꯕ ꯂꯥꯛꯏꯗꯨꯅꯤ ꯅꯪꯒ ꯑꯩꯒ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯕꯨ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯣꯏ ꯍꯥꯏꯗꯣꯛꯂꯨꯔꯒ ꯍꯌꯦꯡ ꯑꯩꯅ ꯃꯤꯋꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯛꯇꯨꯅ ꯄꯩꯁꯥꯗꯨ ꯂꯧ ꯍꯥꯏꯕ꯭ꯔꯥ ꯂꯧꯒꯅꯨ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯍꯪꯕ ꯂꯥꯛꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯩꯁꯥꯗꯨ ꯄꯤꯒꯦ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯃꯆꯥꯒ ꯇꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯥꯔꯦ ꯄꯇꯤ ꯑꯩ ꯂꯣꯏꯅꯃꯛ ꯈꯪ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯁꯤꯅꯤ ꯐꯔꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ ꯑꯗꯨꯒ ꯅꯪ ꯃꯇꯝ ꯈꯔ ꯅꯪ ꯅꯄꯥꯝꯗ ꯂꯩꯔꯣ ꯑꯗꯨꯒꯅꯦ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯣ ꯅꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ ꯑꯩ ꯃꯥꯒꯤ ꯃꯔꯝ ꯆꯠ ꯎꯅ ꯈꯪꯉꯤ
माना तौरकदब थबकसिंग आई लोइना खंबा गाक्तनी महांगना मिंगोंदा तौबसिंग अदु अखोइदा चथगेसिनी चलो नंग हुजमकिदि चलो फरे आई चलगे अदुगा आई नंगना हाइबा लोइना इनगन अइना हाइबदा नंगना ताबिद्रबसु अइदि नंगना हाइबदा लोइना इनगनी पति हौजिक मरे येनबगी मतम नथि अइना हारिबसिन नंग मतम खरा नंगिना पामदा लेरु आई थोलक्त्रिपो पावा आई हम थुना थोलकनी अइना हारिबा चिलो असुमना nganbagi nupi satkiraba sir 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 ai kenom ta haijage sir sir kurira ne masi nupa asina magi nupi amung lai wa ama amung ngange hojina magi nupi amung lai adang kri wangang du mana torusibo ai kri haibro nang kri haigira sir ai inspector am tu nasagi nang inspector am no ge de kri gira नंगे पोलम सिंधु नंगे पोट नते इंस्पेक्टर गिने हाइगे हाइब्रो वरोबिगनो आई पोट सही सिंग दुगी मथांगदा वफम खर हाइगे दबन सरबु कराई लेखिगे आई सरगम तु उनजगे सरबुदि लेदा नखोइने चावबछि चावइदको केसम सुंगी लोकप मनुंगदा लेरगा सु पखोन सिबा अदुगा लोकप की मपानदा लेरसु नखोइ थिबगी अखोइना पुंगादा वाबा नखोइने चावबछि चावइदा sina kri mo haidu nung yaman ta de sir sir amta changjir ke sir ke dore ga mai sir ma gi nupi la ma de ngarang wa ama mo ngangi ngasi na ma gi nupi mo la ko de sir ga unnen nge kri no ma haning hai sir ga mai maning thung da ba lei ba ge war ngoni phare ai lak आई वाखर सेंगदोक जगे सर नंगना सेंगदोकदर बवादो इखांग आइदि नंगोंदा हाइखिबदुनि वाखन मुनो खलो हायो हायो हौजिना मु करि हाइगे हाइबनो सर वरोबि बेदे सर आइगोंदगी फारिबो पोलम सिंगसे आइगे मत नथि मसी आइगो करिगुम मथद मरि लेनथि करि नहांदगी फारिबो पोसी अमगिने मु हाइ अदुगा अमगिने मु हाइ हौजिना मो नंगी नते मो हेराबा अदुदि कनागिनो सर मसी तोंपोकी मचानो बधिरेंगिनि सर अदुगा सर थबक असिद महकी मपासु ओ अदुदि नंग जबानदो दमाइना पीबा ngमदरो सर आई सोइदना पीबा ngमजगनि आइदि थाजबा लेते आइगा नोमनिनि लेमिनरिंग असिद नंगी नचंदो ngaiha leita hom हौजिक मफम अस्तिगी चक्रगा मो नंगी नचन करी ओरगनि अदुगा मफम अस्तिगी थोक्रगना करी मो हाइगदोरिबा आइदि कीबु किसलेन आइदि हारि भिरम सिंगसित करी मत खंगथि अदुबु मसिगी पोलम सिंग असि पुलिसना नोमैना नमगा आइगिनि हायन मनि हाइदुना नंगना सुमना तोरगलबदि कमदोबा सर प्लीज सर आई हंदक हाइजगदोरिबसिदि सर असेंग मंगाक्तनि सर करी असेंगबा सर धीरे न तोरिबा करबा पुनमक आई लोइना खंगसे अदुदि मागी अरुना थोपति नना क्याम खंगबा सर मागी अरुना थबक्ति मसिंग लांगमदन लेख्रे मफम अमदिगे मदा माकी नेटवर्क असे कदाइ दिगेना कदाइ फोबनो नंगना खंगबा पुनमक आइगोंदा लोइना हायो अदुगा तसेना थबक असिदा नंगना यावदबा सेंगबोरबदि नंगबु कनबाइ नंगमगनि अदुगा नंगना तसेना यावबोरबसु असेंबसिंदो आइगोंदा अमत लोतना हायो अदुगा ngaiha leita nangna hainingwada haibadudi aingonda yaro aduga nganba karigomba wafam se haijinba wafam se karigomba haijinbo irma tarabadi ai dinga pi bangamla sir asengmani mukhoina toriba thabaksing ai loina haidok chaki asumna nganbana tompok amadi machano pa dhirena mukhoina toriba business sing adugi matangda inspector tayaida sing haikiram मसिगी मतुंग दनो मिदांग वायरम प्रेस मीडिया कौकी अमदी प्रेस कॉन्फ्रेंस अमा पांगथोकी इसिनोक्सिंग मयम अहानबदा तराम नोकजरी ट्रक मरी लेनब केस दा
ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯈꯔ ꯐꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯄꯗꯒꯤ ꯃꯈꯣꯏꯗꯤ ꯕꯦꯜꯗ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯔꯤꯕ ꯉꯥꯟꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯐꯥꯒꯠꯂꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 9ꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯃꯔꯥꯟ ꯌꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯈꯔꯗꯤ ꯉꯥꯟꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯇꯣꯝꯄꯣꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯙꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯁꯔ ꯀꯩꯅꯣꯝꯇ ꯍꯪꯖꯧꯒꯦ ꯁꯔ ꯌꯥꯅꯤ ꯍꯪꯕꯤꯌꯨ ꯁꯔ ꯍꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯄꯨꯡ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯗꯕꯩ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯁꯔ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯥꯕ ꯃꯇꯝꯗ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯆꯤꯟ ꯍꯣꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯆꯤꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯕꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯦꯟꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯍꯧꯔꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤ ꯁꯔ ꯃꯃꯤꯡ ꯂꯩꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯕꯤꯕ꯭ꯔꯥ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯃꯔꯥꯟꯕꯨ ꯂꯩꯔꯕꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯒꯦꯔꯥ ꯂꯩꯉꯥꯛꯀꯤ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯤ ꯑꯣꯏꯒꯦꯔꯥ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯔꯥ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯔꯥ ꯂꯩꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯗꯟꯗꯤ ꯐꯪꯐꯝ ꯊꯣꯛꯀꯅꯤ ꯁꯔ ꯍꯧꯖꯤꯛꯈꯛꯇ ꯁꯔ ꯉꯥꯟꯕꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛꯀꯤ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯁꯔ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥꯃꯔꯨꯝ ꯍꯥꯏꯗꯣꯛꯄꯤꯔꯤꯁꯤ ꯁꯔ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯖꯥꯠꯅꯣ ꯁꯔ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯅ ꯁꯣꯏꯗꯅ ꯃꯤꯌꯥꯝꯗ ꯇꯥꯛꯆꯒꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯆꯨꯝꯃꯝꯕ ꯌꯥꯏ ꯂꯥꯜꯂꯝꯕ ꯌꯥꯏ ꯃꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯑꯁꯨꯝꯅ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯉꯥꯟꯕ ꯁꯔ ꯇꯁꯦꯡꯕꯒꯤ ꯄꯣꯠꯂꯝ ꯑꯁꯤ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯦ ꯅꯪ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯉꯥꯏ ꯐꯗꯦ ꯁꯔ ꯑꯩ ꯈꯪꯖꯩ ꯁꯔ ꯑꯩ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯖꯔꯒꯦ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯡꯅꯔꯛꯂꯕꯗꯤ ꯅꯪꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯪ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯔꯒ ꯅꯪꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯧꯕ ꯌꯥꯒꯅꯤ ꯑꯩ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯠꯇ ꯂꯧꯖꯔꯣꯏ ꯁꯔ ꯑꯩ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯔꯒ ꯂꯥꯞꯅ ꯂꯩꯖꯔꯨꯔꯒꯦ ꯁꯔ ꯐꯔꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃꯇꯪ ꯄꯤꯒꯦ ꯁꯔ ꯀꯔꯤ ꯈꯨꯗꯣꯜ ꯃꯁꯤ ꯀꯂꯝ ꯑꯃꯈꯛꯅꯤ ꯀꯂꯝ ꯑꯃ ꯍꯥꯏꯕꯁꯤ ꯊꯥꯡꯗꯒꯤ ꯃꯌꯥ ꯌꯥꯝꯅ ꯊꯧꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯐꯝꯗ ꯀꯂꯝ ꯑꯁꯤ ꯑꯩꯅ ꯄꯤꯔꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯂꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯇꯨꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯧꯗꯣꯛꯅꯅꯕ ꯍꯣꯠꯅꯧ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯂꯩꯔꯗꯤ ꯁꯤꯒꯤ ꯀꯣꯂꯣꯝꯁꯦ ꯅꯪꯒ ꯁꯨꯡꯊꯥ ꯊꯥꯅꯒꯅꯨ ꯁꯔ ꯑꯩ ꯀꯂꯝꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯊꯥꯖꯔꯣꯏ ꯀꯂꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯨꯛ ꯑꯁꯤꯅ ꯂꯣꯏꯈ꯭ꯔꯕꯁꯨ ꯑꯩ ꯃꯨꯛ ꯁꯤꯟꯗꯨꯅ ꯑꯩ ꯁꯤꯖꯤꯟꯅꯖꯈꯤ ꯑꯗꯨꯒ ꯁꯔ ꯀꯔꯤꯒꯨꯝꯕ ꯃꯨꯛ ꯐꯪꯗ꯭ꯔꯕꯁꯨ ꯀꯂꯝ ꯑꯁꯤ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏ ꯌꯥꯝꯅ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯥꯡꯕ ꯑꯣꯏꯌꯨ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯉꯥꯟꯕ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯉꯥꯟꯕ ꯆꯠꯈꯤꯔꯝ ꯉꯥꯟꯕꯅ ꯐꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯠꯇꯦ ꯙꯤꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯇꯣꯝꯄꯣꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭रेस कॉन्फ्रेंस अमा पांगथोकलगा तुमपोक अमदि धीरेना पोलम असी महाक्किनि हाइदुना नमदना हायहनबनि महाका पोलम असिगा करिगुम्बा मत मरी लेनदे पोलम सिंग असि धीरेनगिनि हाइबा वाफम महाना प्रेस मीडिया सिंग फोंदोकि मखा तारकदा गांगमै सर क्रीरा अखोई पुलिस ना फाव मी सिंगसे सर हदकसे पुंथा ता थादोकपुजिबो सर क्रम तौब्रा सर गांगमै मरम लेबगी थादोइनि पोलम सिंग अदु मसागी नते हरबदी अखोई करी उपाय अदु सर मखोई की मथक ट्रायल सथरगा थादोकदब नत्र सर
करीगिनो हंतक की मतंग सिबु सर मखोई नत्ते हारगे हेक्ता थादो मरा लेते हारगे हेक थादो तौबु सिबु सर ममांग थक्तदी सर सरते ने सुम मुक्त तौदबने सर गमई अचुंबा रान बाइबसे अखोइना केदोंगैदा लोसिंदुना थंबे यारोइन मरम मम लेबननि सर करी मरम मोइबजानो सर अइदि खंगिंबना लोइरे सर सोइदेना खंगनी गमई करी हितो वारुन राहुल का संतोष का लाखराबा सर लाखरे सर आई वाइगे सिदगी मखोई चथोप यारोहेव अखोई मतम अमा हेक्तदा थबक चटपी याबले फगनी सर आई हाइजरुगे सर सर अमता चंगजरगे राजेन चंगो सर सर nganbasu nganba chatkhre hariba polam singdu mahake nate haramanina kari upai le satki bataban sir mahaki gari degi phabanina sir mahaki nate haibasibu hauji bel da thokiba tompoki masanu pa kokar batab polam sing asi mahaki ni harabanina makoi animana nagyata case thingna jabatare da yengsi kari la habadu yengsi फगनी सर राजेन मतम अमा हेक्तदा इरांग लाकपे अदुना कोई सेम सादुना लेगेदब सर लोयागी मतंगदबु लोयागी मतंग से इन्वेस्टिगेशन चथब मथौ तारे गाड़ी नंबर खंगोब नते अदुगा नोमै कापलमनिब मीगी मसक खंग नते अदुबु राजेन पंकोई कुइना लेबे यागदब माते अदुना नेने हाइसे अकोइ सेक्शन ले सी हाइसे स्टेशन से लेबा पर्सनल याम बा ngasi no mani ni de suti lo hongon fagni sa babu kaidore dine babu ngasi ki khabar chu biro ba si pa biro ba ai pare kari no ma to sibo kari no ba mana to sibo kari dorge kari dorge ba side iri si babung pare deni फारिब पोलमसिंगदु महाक मरी लेनदि अदुगा आइगा मरी लेनि हाइदुना महांगना इहलिसिबु पोलमसिंगदु धिरेनगिनि करिनो मातोसु पोबु मंगोंदा पैसा पिरिब नत्रबा पैसा पिरिबन पैसादु यामदे सेनिदना पैसादु पिरमलबदि ngasi asumna hablak loidabन अदुबु करिमता चिंगनगनु ओके लानी करी तौगदगे हाबदु खना बता रेदना बाबू आइगी वादी मसे उकिल नेकपन करिम खाना रोय बाबू आइगी वादी माखसु थादोख्रबनिना माखपु फारगा परातम बिबु पामे आई माखपु परातम बिबु पामे दिरेन थबक तौबु मतमना हाथु न तौबे यारो पुनिंग वाखल फाथरगा खोंग थांगदबन हाइनबा लेबनि लानथेंनगे खलबदि नसादो साउना लानथेंनगन मी अमगा लंबा पानदुन फुनगदबा थांनि यांथनगदब ओरबसु येकनबदु ओइना सावहलो नंगदि सावरुनो हाइबा लेबन येकनबदुगा नंगनि हेना सावरबदि सावबदुन मरम ओरगा नंगि पांगल लौथुखिगन अफपता खंगलगो थांगदोरिबो खोंथांग खुदिमक्ता असावबन मरम ओइदुना अकावबन मांग थाखिदना अकावबदुना असोइबा लाकदगी खोंथांग अदु मांगनबा मचा ओरगनि पुंगनिंग फाथाको करी तौगदगे हाबदो आइखोइ लोइना थिनस करी युवारी रो निजा अदु पबु आइगी मिंग पलाइसी आइबो पुलिस न करोइद्रो हेरा करी युवारी नो आइखोइ गी सिदि करी सुनति सेंजा थुमजागी केस कयादा सीबीआई थाजलक्तना लेब केस कयादा ngasi फावबदे सीबीआई ना कनाबु फारगा पुलगा पुबा यावगे ngasi फावबदे सीबीआई ना कनाबु पुलगा पुबा यावगे यावरो बैंक के फ्रॉड करप्शन लेंगांग ना सेंजा थुमजा तोबा ngasi फावबदे मखुद थोरी पुलगा पुबा कना यावगे नंगी लुपा करोड़ निपान खकी गुली करदुबु करीम तो वारन पोलम सिंगदो अखोइगी नत्रे हाइरेना मसिगी मतुंगदा nganbada sumagi natre हाइ अदुरबदि कनागे ओइफम थोइ नखोइ कनामतुगी ओइद्रे हाइ अदुरबदि गाड़ी अदुदा नमदना मसक खंगदबा सिंगना हापचनमन मसिनी असुमनो ओनखलग केस असि थेंगनबा मतमदा यामद्रबदा चही 30 निफु म चंगहलगा लोरेने
ꯑꯩꯈꯣꯏꯗꯤ ꯇꯣꯛꯄꯨ ꯇꯣꯛꯀꯅꯤ ꯑꯆꯧ ꯑꯁꯥꯡ ꯂꯩꯉꯥꯛꯄ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯣꯛ ꯁꯚꯥꯗ ꯚꯣꯠ ꯀꯥꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯌꯥꯎꯔꯤꯕꯁꯤꯡ ꯂꯩꯕꯥꯛ ꯉꯥꯛꯇꯕꯁꯤꯡ ꯃꯁꯥꯃꯛꯀꯤ ꯃꯈꯨꯠꯃꯛꯅ ꯃꯤ ꯍꯥꯠꯄꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯔꯦꯀꯣꯔꯗ ꯂꯩꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕꯅꯤꯅꯦ ꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯧ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯤ ꯁꯤꯡꯅꯕ ꯍꯥꯏꯕꯁꯤ ꯏꯪꯅ ꯇꯞꯅ ꯈꯜꯂꯒ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯄꯥ ꯑꯩꯗꯤ ꯂꯦꯝꯅ ꯊꯥꯅꯤꯡꯗꯦ ꯑꯩꯗꯤ 이쿠트 파이브 놈 있으나 마팜 아무도 로실라가 아이 당신의 제일로 레키브나 파이 ngaiko nangi maduda natro nangi maduda natro ba chok tori se ngaiko ai no wa ma hanga da ba sole ngarangi thodok to su nang natro nang natra ba mani papa nanga kana ka tori ba ha nanga kana ka tori no papa aiga nandagane nandaga oh nangi nanda sisu yari mi masade piktak tawradana nangi haktakta lokop to phanam yame ma leiris adubu nahan mama mapa tharaga aina ma bu lokthon adubu hek tholokpaga nanga ma ga paraga karamba matam dono nangna loya da numaina khapa chale haiji babu aidi singna ba yade babu mi ne laksaki basi aidi tumba chabe yade babu aibu kari sulitaba pet lauba ma kumana aikoi club tawrabani nisa thingni bani sin on khattana mana aibu phanma maduga mahangna lambi da nom duna chapa madu ururga aine gari thobani adu nanda haribasina nomaina kapadu makut oina na pairaga makut oina na thingdoga khapni marai bo pheiloya marai bo phei 노마이드는 발람바다르바디 노마이드는 발람바다르바디 타모이식 피아도 벤가도 마두기 누가이타고 포블로이드는 시다 커버 아시다 bungan mana torsio pabu aidi lamon kuma pami pabu aidi ngasi ngasi lamon kuma pa aina ngai kodina nangi nanda sukoro aduga ipawai aduga nangi mi tharo aduga ngan ba hidu karai legi aduga iwai ke ma ko ek faram matungna khud thabero tek ta kaidana ma pur kadab ma ki paisa khara du piu ya de na hojikti ai ge arona thup kya su mana police ta loina haido man ai ge arona thup kya su mana police ta haido do bagi maram nei ma bo hingduna thamai base ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯃꯐꯝ ꯃꯇꯝ ꯆꯞ ꯆꯥꯅ ꯌꯦꯡꯉꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯄꯨꯔꯒ ꯃꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯍꯩꯒꯦ ꯃꯁꯥꯗ ꯅꯣꯡꯃꯩꯅ ꯊꯥꯡꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯆꯤꯡꯒꯣꯟ ꯑꯃꯗ ꯄꯨꯔꯒ JCBꯅ ꯂꯩꯕꯥꯛꯇꯣ ꯇꯧꯊꯣꯛꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥꯗꯣ ꯏꯟꯊꯒꯗꯕꯅꯤ मधुगी मतुंगदा ओम अदुदा सीमेंट अमदि नुंग थिलगा मसादुगी मथक थाइदरगा JCB सिजनदना मसादु फुमजिनगदबनि बाबा बाबू मधुमक आई पांथोनी आई मधुमक पांथोनी बाबा ngaiko ahanmada mahak su thorokrabaniना कदाइदे लई हाइनिया यारगदी mahak की पैसादु पीगे हाइना थेमो महाक kai khoiga mungna bai base police tamana khoiga rona thupsing si pumna ma haido khrabadi ai khoiga mangja boige marmodana nangna aibu waro basaraga magi michangda lepaga ma bu phana phano phagni papu ai magi tunginduna ai khudong chabadu yengke hai nathanda sagano nanda du puko 바보, 모두 막 소이드나 동생. Sir,
Krira, masih nupi samung lain ni. Nang nupa tu muksat kre. Nang nupa lagi benda nang ngamuk lain. Matang nongale nang ngamuk lain. Nang ngamuk laga nang nupa tu muk aku nak thado kre. Haji nang nupa lain terkanda. Haji mau nang nupa orang ke hebro. Nanti, ibu orang ubi kenu. Aiki nupa tu. Aiki nupa ngan betul. Tunggan lagi masa kang dah bermiusing nak phadu nupu kre. Ai complain to kena lakpani. Asing berenang na hai bawa si. Mani. Masa kang dah mamai kumjan bermiusing na tunggan lagi mah phadu nupu kre. Aduh di. Kaya dore kamai. Sir. Sir. Ngan bagi nupi si lai sir. Kali dore no. Sir. Ngan matu masa kang dah bermiusing na mamai kumasing na ngan matu makoi giyom lagi fah kre hai sir. Acumra hai bili si bo. Mani sir. Tongan maya da gari makami. Gari tu tu gimi khara kumaga mana tongan tu da lep tu na lering da. Nungmai na namaga gari manung da ingkhala ga puro ga chakri. Ado di gari number di khango bro. Sir, gari number khango di. Ado bo gari ki machu di ango bo machu ni. Ngamai, sir. Magi complaint same to you. Phagani sir. Yaragadi sir. Mahu muktu kan bihu. Pari memising itu, soalnya dia mungkin direng ke kambu orang ni. Pari memising itu, soalnya dia mungkin tompok kimi orang ni. Tompok ini habis di nana kari cing na balega. Sir, tompok hari memising, apa meminati? Aham dengan mana maral ya kibu dosu. Bahang na lupa lak ani pigani hai dona. Engon dah thaja bepiraga. Aduga, pon adu magin hai. Adugi matung dah bahag put haduk pigani. Asum na hai raba matung dah ngan mana polam sing adu mahakini hai kibani. Adubu, aina awat pa pesa sing du piu hai na chalu matam dadi. Mi oi bagi wanga ngati. Aduga pesa sing adu pam na badi. Aduga macha kum nabi aibo meeting karan chanduna phaja taba wahi ke hai ki. Pare. Haujuti karim to wabiron. Masigi makha tarakpadi ai khoina kari tawre habado mu yong. Rajen. Sir. Ai khoi thabak chana batogi. Ngamai. Sir. Santosh. Sir. Rahul. Sir. Bimo. Sir. Thabak chana batogsi. Haujuti ai khoi gi kumai amu yeng batare dana. Sir. How's the Mokui Lambi Kang and I couldn't cry to take it, sir? Gamay Nang Ning Simbra. I ain't a peaky of column do column nati. Column Gimasak Weba Adubo. Me Amagile from Kangungamba GPS kit. Adu, sir. Makele from the Irai line of Kangani, sir. Irai line of Kangani. Adubu Makatarpadi Amugiangas. Toro, gari do toro. Adu dai gari toro ge go. Lakle lakle. Inspector. Tayai, tayai, tayai. Lakle lakle. Lakle lakle. Inspector, tayar, 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 uthanaba. Kanbinaba. Thank you, sir. Welcome, uthanaba. Haujuk tabi kray, Inspector tayay tharo masige hanjanba, marhumari subatangka. Siri Siri Gorochandra Inama Srimati Ningthojam Ibemal Devina Mahaki Nuksizaraba Imung Manung Amadi Sagai Natai Marumapang Kwai Punamapu Thadok Piramlaga Haukiba Tang Taruk Tha Taruk English Singani Kun Mamathoi Kalengi Kun Taruk Nipanba Nomaising Numit Asida Sri Guru Gi Kripadagi Base Olaga Sri Krishna Chaitanya Indurekha Dasini Haibana Bhangjaduna Brindavan Prapti Oikri
लागिब तांग तराग माथोई था तरु इंग लिसिंग अनि कुनग माथोई इंगा की नोम